ꯃꯊꯦꯜ ꯍꯣꯔꯦꯟ ꯆꯥꯅꯕꯒꯤ ꯖꯤꯡꯒꯥꯅꯦ ꯑꯂꯨꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯦ ꯇꯧꯔꯒ ꯑꯁꯤꯒ ꯉꯥ ꯂꯩꯔꯦ ꯉꯥꯒ ꯊꯣꯡꯉꯅꯤ ꯉꯥꯁꯦ ꯃꯇꯨꯡ ꯃꯇꯥ ꯈꯟꯗꯣꯛꯑꯦ ꯑꯗꯨꯒꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯗꯩꯗꯤ ꯃꯃꯩ ꯃꯊꯥ ꯀꯩꯀꯥꯁꯤꯅ ꯑꯇꯣꯞꯄꯒ ꯊꯣꯡꯉꯅꯤ ꯑꯁꯤꯒ ꯄꯦꯔꯨꯛꯅꯦ ꯌꯣꯡꯆꯥꯛꯅꯦ ꯂꯐꯨ ꯊꯔꯣꯅꯦ ꯀꯥꯡꯁꯨ ꯇꯧꯔꯅꯤ ꯖꯤꯡꯒꯥ ꯍꯥꯏꯗꯣ ꯁꯤꯁꯤꯅꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯤ ꯀꯩ ꯀꯧꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯔ ꯆꯥꯗ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯀꯔꯤ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛꯀ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤꯁꯤꯗꯤ ꯃꯊꯦꯜꯗꯣ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ ꯑꯗꯨꯒꯤꯗꯤ ꯑꯁꯤꯒ ꯀꯥꯡꯁꯨ ꯑꯃ ꯇꯧꯔꯒꯦ ꯄꯦꯔꯨꯛꯅꯦ ꯌꯣꯡꯆꯥꯛꯅꯦ ꯄꯦꯔꯨꯛꯁꯦ ꯐꯨꯠꯇꯣꯛꯑꯦ ꯂꯐꯨ ꯊꯔꯣꯅꯦ ꯇꯧꯔꯒ ꯎꯗ꯭ꯔꯦ ꯑꯗꯣ ꯁꯤꯒ ꯃꯦꯠꯂꯒꯦ ꯈꯨꯠ ꯍꯥꯝꯃꯛꯑꯕꯅꯤ ꯃꯦꯠꯂꯒꯦ ꯁꯨꯃꯥꯏꯅꯗꯤ ꯎꯔꯝꯅꯤꯗ ꯈꯨꯠꯅ ꯈꯟꯕꯩ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯧꯔꯦ ꯄꯦꯔꯨꯛ ꯀꯥꯡꯁꯨꯅꯤ ꯑꯩꯅ ꯑꯣꯏꯔꯒꯦ ꯄꯦꯔꯨꯛꯁꯦ ꯐꯨꯠꯇꯣꯛꯑꯦ ꯂꯐꯨ ꯊꯔꯣ ꯈꯔꯒ ꯇꯧꯔꯒ ꯑꯗꯨꯒꯤꯗꯤ ꯌꯣꯡꯆꯥꯛꯁꯦ ꯁꯣꯏꯔꯒ ꯍꯥꯞꯄꯦ ꯆꯥꯗꯤ ꯆꯥꯗ꯭ꯔꯤꯑꯕ ꯃꯥꯏ ꯃꯆꯤꯟꯁꯦ ꯆꯤꯡꯒꯠꯂꯤꯕ ꯁꯤꯁꯤꯅ ꯍꯥꯎꯒꯗꯧ ꯃꯥꯜꯂꯦ ꯆꯥꯗ꯭ꯔꯤ ꯃꯥꯏ ꯃꯈꯣꯟꯁꯤꯅ ꯍꯦꯟꯅ ꯆꯥꯅꯤꯡꯈ꯭ꯔꯦ ꯑꯂꯨꯁꯦ ꯖꯥꯝꯃꯜꯂꯦ ꯁꯤꯃ ꯂꯧꯊꯣꯛꯑꯦ ꯑꯂꯨꯁꯦ ꯖꯥꯝꯃꯜꯂꯦ ꯑꯂꯨꯔꯣ ꯑꯂꯨꯗꯤ ꯃꯄꯨꯝ ꯑꯣꯏ ꯆꯥꯒꯦ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯁꯨ ꯀꯥꯏꯗꯦ ꯑꯩ ꯂꯥꯏꯛ ꯑꯂꯨ ꯍꯥꯎꯔꯅꯤꯍꯦ ꯌꯥꯝ ꯀꯨꯏ ꯃꯦꯠꯅ ꯃꯇꯝ ꯃꯥꯡꯍꯜꯂꯨꯅ ꯂꯥꯝꯃꯤꯅꯦ खर मेरा दी जा रहे थे ngarido ngataइदो सेबोतो charo nang charo ए कमाई जादोय बा हिजांग गा नंग हाना पिरा जादो इंट्रो hore hore tin ga jaro tare chaning bada doi nang tin dare me nang haubra mana ai loi ja thoga piro jare हिजांग कोलो चंपुरा ना चंपुरी खुन ai खुन loi pai ni jadi sama hor siroi sino mayam ya kang lipok na yai phari do ba khang mana yai phari mite silo mayana yai phari madam kudi nung sibiu yai phari is bisa ni sure ama ni khong ba mana tau ba đâu dai ni sida longchak si longchak mina jongchak dai re mami mon do me longchak sida ba suga ti hau ba Ahora bai chakom sidi lai ge ming da kat lage adugai di akhoi myam ichino myam puna maki akhoi YouTube channel je kai maram gin Ahora Ahora pues na kalian jauh dengan tahu tay Pero beso ahora Jinga thong mani mem nga ka tàu ka trong một chai nga này nào đấy nga này nào đấy hào đi pin phải rất hào đây nga ra bây giờ apa ba ngarido umrok to ka nga jai ba segai la ka do nga li ba dugo taro miet pe na hawre
ꯑꯩꯗꯤ ꯌꯥꯝ ꯉꯥꯡꯉꯔꯣꯏꯀꯣ ꯉꯁꯤ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯕꯅꯤꯅ ꯃꯤꯅ ꯍꯥꯟꯒꯅꯦꯕ ꯌꯣꯡꯆꯥꯛ ꯑꯃ ꯁꯣꯏꯖꯜꯂꯦ ꯉꯁꯤꯒꯤꯗꯤ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯎꯔꯦ ꯃꯊꯦꯜꯁꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯒꯨꯝꯕ ꯉꯁꯤ ꯑꯅꯧꯕ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯍꯥꯟꯅꯒꯤ 1 subscriber 2 subscriber 3 subscriberꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯅ ꯁꯨꯝ ꯋꯥꯈꯜ ꯐꯠꯇꯕ ꯋꯥꯈꯜ ꯑꯔꯥꯟꯕ ꯃꯤꯅ ꯍꯥꯏꯔꯒꯁꯨ ꯈꯟꯕꯤꯒꯅꯨ ꯍꯥꯟꯅꯒꯤ ꯏꯆꯤꯟꯅꯥꯎ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯗꯣ ꯑꯁꯨꯝ ꯅꯨꯡꯁꯤꯅꯗꯣꯏꯅꯤ ꯑꯩ ꯆꯦꯅꯦꯜ ꯈꯨꯗꯤꯡꯒꯤꯁꯨ ꯍꯥꯏꯖꯩ ꯃꯤꯑꯣꯏꯕ ꯑꯁꯦ ꯁꯤꯔ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛ ꯏꯐ ꯐ ꯆꯠꯂꯤꯁꯦ ꯍꯣꯔꯦꯟ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯀꯅꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯩꯁꯨꯝ ꯈꯪꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅ ꯀꯔꯤ ꯇꯝꯃꯝꯃꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜꯁꯦ ꯀꯤꯔ ꯆꯠꯄꯤꯌꯨ ꯑꯁꯤꯒ ꯍꯦꯟꯅ ꯑꯍꯦꯟꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯃꯄꯨꯅ ꯁꯤꯜꯂꯛꯄ ꯃꯥꯒꯤ ꯑꯩꯒꯤ ꯇꯧꯕꯤꯃꯟ ꯄꯤꯔꯛꯄꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯂꯨꯕꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯐꯕ ꯇꯧꯕꯤꯃꯟ ꯏꯁꯥꯅ ꯉꯝꯖꯔꯤꯒꯦ ꯑꯐꯕ ꯇꯧꯕ ꯃꯌꯥꯝꯗ ꯂꯥꯟꯗꯕ ꯃꯤꯑꯣꯏꯕ ꯑꯁꯦ ꯂꯥꯟꯗꯕꯗꯤ ꯉꯝꯗꯦ ꯑꯗꯣ ꯌꯥꯔꯤꯈꯩ ꯂꯥꯟꯗꯅꯕ ꯆꯠꯁꯤ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈ꯭ꯔꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯗ ꯁꯥꯎꯔꯒꯦ ꯈꯟꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯛꯇꯅꯦ ꯅꯤꯡꯁꯤꯡꯉꯒ ꯁꯥꯎꯔꯤ ꯃꯊꯪꯗꯩꯗꯤ ꯁꯥꯎꯔꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ